ngasi April ki tang tara mari numidang wiram da phone ki batongan tongan ba pauche singdagi maru oi bakra lakho charaga Manipur Circle News ki maikai digi myam da paudam jage ahan bada pandam pauche dagi lakho chari hayeng Amit Shah Imphal da lak lagani mapung oi ba pau Union Home Minister Amit Shah hayeng Imphal da laktuna BJP ki vote khomgodori pau asina hai lusingba asi hayeng nungthil pung 2 minute tara taba matamda Imphal Airport ta thungani tungda nungthil pung 2 minute kun tabada Palace Compound da leiba hapta kangjai pungda pangthok pamyam gi mifam da saruk yaduna wangangani hairi mifam adu da Chief Minister amadi BJP Manipur Pradesh ki President na mahak ko taramna okani tungda BJP gi President A Sardana welcome speech piraba matungda CM Birena wanganglaba matung Amit Shah na mifam adu da wangangani nungthil pung 2 minute nifu tabada BJP gi party office thambal sanglenda khongchan gani hairi tungda thambal sanglenda nauna saba office sangaraba matung airport ta khongsalaba matung charter flight amada Delhi gi damukta Imphal thadokani hairi makha taba pauda kanglei pak ki mera pauche de gi lokhachari kuki militant sing na Kangchup Singda Kadangban na singba mafam kaya da bom amadi Nongmei kapsinduna akanba maongda landarakhre harau thel kuki militant sing gi kem oiduna khusu khulai kaya paisanduna leire jiban mapung oiba warul tamina se Election Commission of India ECI na 39 suba Lok Sabha mikal pangthok na bagi matam lepkhibo loinana kuki militant sing na maitai khul kaya da Nongmei kapsinduna landarakpa du matam khara lepluraba matungda ngarang numidang pung 9 minute ni phurom taba matamda Imphal West District ki manung chanba Kangchup Singda Kadangban Part 1 to Kautruk Maning Bethel Harauthel Sansang Mulai Amadi Lairon Phayang na singba khulsingda kuki militant sing na bom amadi Nongmei kapsinduna akanba maongda landarakhre hairi loinana Sports University ki maning thangmada lairiba Harauthel kuki khul asida hojik kuki lal holup khara ki maru oiba lusingba mioi sing khomjinuna leibata natana bom amade afaba makhal ki khulai kaya paisanduna thangnana leiriba maitai khulsingda landana pasem saduna leire haina Senjam Chirang Youth Club ki President Huyam Jiban na phongdorakli loinana athuba matamda Manipur laingak na miteng changbiduna mafam asidagi kuki militant sing takthokna pa thabak mai pakna paikhat piu madu natrabadi ngaihak leitana thangnana leiriba maitai khulda Nongmei kapsinduna landarakhi gani hairi mahakna hai ngarang kuki militant sing na ikhang khanghaudana bom amadi Nongmei kapsinduna akanba maongda landarakhiba aduda Senjam Chirang khulda leiriba kunou ima ibemagi laisangda irap lapna dana leiriba taruk suba Manipur Rifles ki posta bom yankhai rom kapsilakhi hairi maduda bom taruk rom miss oikhi kuki militant sing na khul ngakliba MR post amadi thugaina ba akanba maongda chatharakhi maduda bom kunmanga rom post mayada phokhai ki hairi kanglei pa ki mera pause na phongli kotu na kauhiba pung kunmari gi shutdown chathakre ngarang morang purel manaki Phaleng Mall area da kuki militant singa Nongmei kapna bagi thodokta kuki ani leikhidaba adu yaningdaba phongdoktuna kotuna ngarang ahing nongyai dagi kaukiba Sadar Hill Kangpokpi district pungkun mari gi total shutdown chathari hairi total shutdown maram oiduna district asigi maru oiba mafam singda kaithel kana khide gari sena khidre total shutdown manungda Kangpokpi da miyamna piendaba kholaw sing lauduna rally chatkhi pamdaba thodok sing thokibadi leite पुलिस की कांगबुना सो अकनबा सेक्शन थरांग सिंह लखत की हाइरी अमरोमदा दिल्ली के जंतर मंतर दसो ngarang thokiba Nongmei kamna hiba thodokta kuki ani leikhidaba adu yaningdaba phongdoktuna mafam aduda leiriba kuki zo singna khongjang jangchin ki hairi